Hello guys, welcome back to my another video. Ngasi channel asina miyam gi damakta puduna laksariba video asi mapung oina lucky number gi matang da ne hetare. Nangi lucky number karino. What is your lucky number? Sigi matang da miyam da khudol tamjagi aduga mamang da aina lucky number gi matang se koi pokpu numit ki matung ina label lucky number rasi gi matung ina label lucky number miyam da khudol tamjag khaba ina khanja bai tare. Adu ngasi sina ai po iba sok se po iba sok hai tare se ai si 1983 da po en khala se 1983 da pok pa taragadi adu gi sok tu gi matung ina ai si kari lucky number lei habasi ai koi khangmina se tare adu ngasi thamjari ba topic asi science ki feng shui haiba lai adu da gi lokthok sabane hai tare ai koi masi gi api pajaro matam da aina sat ama thengna jai masi gi sat asini miyam da aina sum manipuri version oina miyam da adu mai kudot tamjage tare aduna masigi lucky number se koina pokpagi numit ki so yengba yare rasi gi matung ina su yare aduga sok ki matung ina su yare hetare aduga amasu lei aikoi gi sina aikoi gi gana da kothi gi matung ina di aikoi gi nakatra hetare ai thoi mesa ki matung ina leiba ai gi lucky number si karino haibasu lei adudi ai kona thamjarake ngasi gi sina kogi sok ki matung ina po iba sok se kari sok no adugi sok tu da ai gi lucky number si kari tai haibasi koi khamina se tare ga ngasi gi topic se thamjadringi mangoina na miam da wafam amtang request tawjage maramdi ai gi channel pk channel pothaminasi khaminasi si miam na nuksibi duna support to biduna 100k subscriber di yojare adubo ai gi sigi thaksi yogna bo hona jaba matam da channel sina thagachari ba mong mato sing sigi asoba ai gi bo takpi tambirak po khut pai dona takpi tambirak pa ai gi guru di ai gi yamba ko gi mingona panjarabada elangum santosai ma ke sustainable ama lejai adu ma ki anabana maram oraga phajana miyam da mapung phana tongning kya du di mapung phana tawbudi ngamjadaba du hojik che phajana tawbo horole karino wari yone lija bai tare koi funga wari gumba ge manipuri wari pambi haduna ai uhanjarake description ju bijarake ebe channel se miyam na subscribe to biu ai ge channel sigi asoba thodang lobirak hai tare ai ge yam sin adu ai ngonda nuksibiri sumaina manipuri wari pambi sisu miyam na nuksibi du subscribe to biu aduga nuai nuai wari kya ma tabiu hai tare ko ai channel se tasengna ai amuka so hanjina haijari sini ngasi sigi thakti yogeri bisigi ahan ba khungthang ahan ba takpi tambirakpati hariba manipuri wari pambi sigi channel mapu hai tare ai yamba elangu santosigi magi channel si mayam na nuksibi no subscribe to view haibasi thamjaraga ngasi gi topic asi mayam na khudol tamjage nangi lucky number karino haibasi koi khangmina si ai gi sok pokpu sok ki matung ina karamna yengani habadu ai mayam da sat amasu sum uhanjarake tare hariba sat si thengnajarage ai mayam da mutang khangmina si aduna adum thamjabane masi sanaba sanada bhabase mipung khudimaki sanani habidi leite thagajariba khudimak aduga ina sunday khudingi thagajariba rasi phoso dumangai mipung khudimuk sanani habidi leite mipung khudimuk sanabagi oragadi masa masa gi tongan tongan khoni yengu matam dadi sanagani aduga chorakpo oina ikon average yenga lokhusabu ngakane hetare adu siso ai matam kharagi mamangdi hona yengdi yengjere hetare angang sing khara adagi kogi agi leiba surrounding khara da moi gi leriba pokpa sok sida yenga magi lucky number si anok sang yeng doge se koina marup ta gai yaurbu taraga so hai tare ko ai si ai lucky number si nipan tare khala se ba se example sum ai haijarge ai gi date of birth se 1983 ne ba 1983 se mapung oina asigi kano se koi gi lucky number se 8 tae 8 ta ba targa de se aina marup yawu kanda ai se khudam oina nipan subud lokhla ba iming se adoi de adum phawbugi lambi du lei bhai tare haidi masi jo hoi aina yengjer khara gi sim chana bui wani ko hek daw yarabagi sanarabagi oibasu yai adumakpo adom da so adum yengmina se adi sorakpa masigi lucky number sina kalai phogda ikoi da sumbagi habdu so yengmina se aduga comment box zum thamina se ko aduna hoji myan khudol tamjarage nangi lucky number karino soki matung ina ai sanam uhanjarake 1901 dagi hona pi bai thare magi chat sidadi mapung oina sigi chat sida pirise yengbio lucky number se 9876543221 haina sumaina pire aduga man piriba chat sida mapung oina koina 1901 ni hore tare lucky number 9 se 1901 sidi hore aduga sina 1901 ore 1902 sina muk lucky number 8 ore asigi matang 1903 sina 7 sumaina matang ta tharak pai tare aduna lucky number 1 dadi 1909 tare amuk somna mulae 1910 sidagi lucky number 9 amulae
हाइरिबा सिगी 19 series सिंगसिना अकोना सोकने अदुना कदाई फोदा 2053 फाउगी अकोना थेंगनाजे सी मियाम दंग येंगमिनसिको लकी नंबर से सोक त इकोनी येंगदमने से खुदमोइना लकी नंबर 9 द लेरिबा सोक सिंगजे आई हाइजरगे लकी नंबर 9 द लेरिबा सोक सिंगसे मपुंगोइना येंगबियो 1901 द पोकपा अदिगी 1910 1999 1928 1937 1946 1955 1964 1973 1982 1999 sorry 1991 aduga 2000 loinana 2009 2018 2027 2036 2045 हारिबा सिंगसे सिगी सोक सिंगसे पोकबा मी सिंगदो लकी मखोगी लकी नंबर से 9 ने हेतारे को लकी नंबर 9 ने अदो हजिकी सही की मतुंग यावर हेतारे से खुदम ओइना 2021 ने हजिकी सिगी मतुंग फाउदा अदुम यावर हेतारे 2053 फाउगी यावगनी को मथंग दमु येंगसे लकी नंबर 8 द तारिबा सोक सिंगसे करी करी नो हाइबदो येंगजगे 1902 1911 1920 1929 1938 1947 1956 1965 1974 1983 1992 2001 aduga 2010 2019 2028 2037 and 2046 हारिबा सिगी सोक्सिंग सिदा पोकप सिंगसिना मखोगी लकी नंबर से 8 ने हेतारे हौजे इकोना लकी नंबर 9 अमसुंग लकी नंबर 8 की खंग्र मतुंग लकी नंबर 7 की मुक मियाम दा उहंजरके लकी नंबर 7 दा तारिबा सिंगसिना मपुंग ओइना करी करी नो हाम तारगदी 1903 1912 1921 1930 1939 1948 1948 1957 1966 1975 1984 1993 2002 2011 2020 2029 2038 2047 हारिबा सोक सिंगसिदा पोक मी सिंगसि मखोगी लकी नंबर से 7 ने हादुना सुम थंबिरमी आइना थेंगनजबदुगी वानी को मसे चाइनीज की फेंगसुई लाइरिक सेदगी अदुमक थेंगनजबनी अदो मसिगी मजिगी लौथोकचबा लाइरिक हाय तारे को अदुदि इबिरम दु थेंगनजबनी इसा इसा अदुम येंगसे चाना जाना दबदु येंगमिनसि को अदुगा मथंग लकी नंबर 6 की खुदोल तमजगे लकी नंबर 6 से लकी नंबर 6 से तारिबा सोक्सिंग से करम सोक्सिंग द पोकपा सिंगबो लकी नंबर 6 ताइ हाइबा तारगदी 1904 1913 1922 1931 1940 1949 1958 1967 1976 1985 1994 2003 aduga 2012 2021 2030 2039 2048 हारिबा सोक्सिंग सिदा पोकपा मी सिंगदुना लकी नंबर मखोगी लकी नंबर से 6 ने तारे तरुक से लकी नंबर ने अदुगा मथंगदा लकी नंबर 5 की अमुक खुदोल तमजगे लकी नंबर 5 सो मखादा ना दुम कोई ngisai gi दुमाइना सात उहनजगी को हाबिदि लकी नंबर 5 द लेरि से सोक 2000 सॉरी 1905 द पोकपा असिगु मसिंग जिदे 19 आयाम मदे दि लेगिदबो के आम लेरमने हे तारे अदु येंगसे पिरम ममिंग ना सुम उहनजरगे लकी नंबर 5 की से 1905 लेरे 1914 लेरे 1923 लेरे 1932 1941 1950 1959 1968 1977 1986 1995 2004 aduga 2013 2022 2031 2040 2049 हारिबा सोक्सिंग सिदा पोकपा मी सिंगसिना अखोगी मागी लकी नंबर से ख्वाइदगी लक लेबा नंबर से 5 ने हेतारे को अदुगा सुमना मतंग लकी नंबर 4 की सुजो करी करी सोक तारी हाइबदो मु येंगमिनसे लकी नंबर 4 सिना सोक्सिंग से मपुंगोइना 1906 1915 1924 1933 1942 1951 1960 1969 1978 1987 1996 2005 aduga
amuk makhatana 2014 2023 2032 2041 2050 hairiba soksing sida pokami singsina mapung oine koi magi lucky number se 4 ni khwaidi sana jaba lucky number 4 aduna sumna ekoina 9 dagi na sum jeng khalak pasina lucky number 4 faw da leikre makhatana lucky number 2 sida kari kari sok lei habdo mo ai myam onjer ke yengmina si ko lucky number 2 da sorry lucky number 3 lucky number 3 da 1907 1996 1925 1934 1943 1952 1961 1970 1979 1988 1997 2006 aduga 2015 2024 2033 2042 2051 hairiba soksing sida pokba mi singsina makogi lucky number se 3 ne lucky number 3 gi kanglop sing ni asumna lucky number 3 loiraba matung sida lucky number 2 da leiba soksing si kari kari sok da pokba mi singbo lucky number 2 da sanbagi haido mok onjerake ko lucky number 2 da leiri se mapung oina 1908 1917 1926 1935 1944 1953 1962 1971 1980 1989 1998 2007 aduga 2016 2025 2034 2043 2052 hairiba leiriba singse sina lucky number koi 2 da lucky number 2 da leiba chan sing ne sigi sok sing sida pok mi sing je magi lucky number se 2 ne hetare ko adu isa isa gi delo party chum ni yengbiro karam sahi dei po es chum ni yengbiro hetare ko sidadi gon academic to log dum na te ta sengna nei po ko sahi do log je ga do bane ayam kana gom sing academic gi hangbirak pu yam yawe madu academic sin academic gi ne matam khara gi hetare ko aseng bai gi yeng ka do bo khodi mak sing sida aseng po ko sahi do yengbi ga do bane ko aroi bida koi gi aroi bida lucky number 1 lucky number 1 se kari kari shok da pok mi sing bu lucky number 1 da san bagi hedo mo khangmina se 1909 1918 1927 1936 1945 1954 1963 1972 1981 1990 1999 adegi 2008 aduga 2017 2026 2035 2044 and aroibada 2053 asumna sigi soksing sida poko mi sing sina makhogi lucky number se 1 ne hedare adu lucky number 1 dagina lucky number 9 faud leibe sig khakta ni khoni yengdoi di makha tabati mamangi matungi yengba yade aduna aroibada leigada digit to so adom da yengba yare hariba digit sing che hojigi leriba lucky number 1 dagina lucky number 9 फाव से लेरी बसे करम करम सोक त पोक मिसिंग बो कोइना लकी नंबर से कसुमनि येंग यागनि हाब सिंग दने म्याम ngasi onjari se ngasi gi ब्लो असना adom adom da kyam yamna chanabagi chunabagi habdu di comment box amu yengminara se tare ko aduna myam na loiba faw bum yeng tabiba amadi support to biba makhata na digi like share comment nambiramba ibirak po kuding makpo amadi miyeng tabiri basing khoi kuding makpo channel asigi market gi angam khale tena adumak tagasaba phonglok sari haibaga loina ngasigi thamjari ba topic ase matang aswaida adum tension janabagi tanja do lojage aina haibada soi khiba lan khiba yarogo su amuk ekoi comment box da mausa gomna sumthomina duna ekoi hen khangminabagi tanja do lobina se hadare ngasigi thajari ba blog sidi mausa gi blog kitang khenare hadare mausa gi ayam ekoi kanglai pakchi gi leramba ipai pusing na thambiram chana kanglon singdugi maram ayam thamjaram mani adu ngasi sina o asijo abit mari leine ko asum chinese ki lyric adudagi ekoi manipuri version ibiram adu ine thengnajar kan adum miam kudul tamjabo khagini adu yengmina se kadai fo chumbo or lan ba haibado mayam punumukpu amuk sona channel sigma kedegi ngakole dena thagasabo phondok chapagaloina na ekoi kodimak amato ina kanglai pakidam de lepminar si haibu wafam de thamjaraga rumjari